อ๋อ next year ได้คุณชิได้ยาวกว่าแต่นี้เมื่อไหร่น้ำมาเกสตรงไหนเลยนั่นจะยาวเรียงกว่าน้ำมายังยาวอ่ะเอาดูอยู่ชุดไรเต้มาเท่ากันตัวนี้ก็เหรอจ๊ะมันญี่ปุ่นได้ญี่ปุ่นไปใหญ่นี่ก็ชิ้นละดีนี่ดูรู้จักเราเคยมาเที่ยวมาไหมเราสั้นดีจ้ะน้องมาแล้วสิอ่ะจังงั้งเราแล้วก็นี่ตัวเราหลักเราจังงั้งเราทันตั้นเราคิดแล้วเอาลงเลยตันจันไม่หลักดีกว่าจะเคยเนี่ยอ่ะไอ้นายมาป้านทาคนยิ่งทาคนยิ่งกินเนี่ยรังจะอะไรฉันไหนฉันทำมันก็เต้ว่าเขาคนละสิได้เนี่ยดูไหมเราจะได้งงหมดอีมึงกินเนี่ยอ่ะค่ะอามุงตอนนี้งงหมดค่ะเราสั้นแล้วกันเนี่ยไอ้เนี่ยเซเลนเดอร์เราปั๊มมูดนะเนี่ยข้างเราโดนจ้าไอ้เนี่ยมอเตอร์ไซค์เด้งขันวันนั้นเนี่ยสังกัดจะขันแล้วเลยก็ขันว่าสาวเลยเดี๋ยวมีรูส่งจุเลยตัวรูส่งตัวอาสามจะกี่ไอ้ข้างเราจะขันที่จะสาวเลยแล้วที่ว่าอีสังกันตบ้าจูเลยไอ้เนี่ยไรสุกร์ดูอีกคู่บริจาคกันมาจ้างกันเลยอภิสิทธิ์ถงบีนี่ไปไรสุกร์ด่าไอ้ยกันมาป่ามีเปี้ยละจานนึงเดียวเนี่ยมาห้าวเจ้าเดียMayam la piro comenta pero oh like sunan piro mo kana la isibo ah ah mobile là gì nga ai bu tàu sila kain mấy cái mày thì không ai mà thâu ta thì cứ bộ tôi cả nó quay cho xe này ta kia ta đi vào sinh ra lấy bây giờ đi phản đi bộ ta kia hao cái đấy ba lấy bữa ra xin nào kiaไปเรียบอ่ะเกียร์ดีจะรู้ว่าคุณชาติเนี่ยไอ้บ้าทั้งนี่ที่เราไปก่อนนั่นจะอะไรตัวจ้าที่เราเนี่ยมาเกจิตาคุณชาติจะคงเงี้ยนี่ด้วยเดียให้ดูให้ไลฟ์เพิ่มเมื่อกี้นาสติกให้นู้นเราก็ได้ให้นู้นดูคงเงี้ยทุกอย่างเกจิตาจังใครแต่ปีนี้จะว่าจะว่าหาวนะทุ่มมันอ่ะอันนี้ไอ้นี่พี่จะเล่าพี่จะมีเขาอุ้งจิ้มตามพกตามนี้นะโยนในทางนี้กี่ห้องแกตาหรือเยี่ยมจริงดูน่าจะมาพูดอะเป็นอะไรทีนี้เราจะหลักกันได้ก็หลักเลยไอ้เนี่ยจะเข้าหลักจะมาจ่าอะไรดิไอ้จ่าไงดูน่าสติจ่ากันเล็กใครปะพวกดับเหล่านะถ้าพ่อที่เราเลยมาไม่ได้เราฉันเลยมาไม่ได้นะถ้าพ่อเราเลยมีปัจจิตาเอาหรือมีมามาลากันเนี่ยให้เอาหรือไม่ได้ให้ยังเต้ยไม่ว่าเลยงั้นจ้าชิลล์นะ
ꯍꯥꯎ ꯉꯝꯃꯤꯅꯦ ꯄꯀꯥꯗꯣ ꯑꯣꯏꯔꯗꯤ ꯑꯩꯅ ꯇꯧꯖꯥꯕ ꯑꯩꯅꯅꯦ ꯄꯀꯥꯗꯣ ꯆꯟꯒꯗ ꯂꯩꯔꯕꯃꯤꯅ ꯀꯥꯔꯄꯦꯠꯇꯣ ꯅꯞꯁꯟꯗ꯭ꯔꯕ ꯔꯪ ꯊꯥ ꯂꯣꯏꯔꯗꯤ ꯄꯀꯥ ꯑꯃꯨꯛ ꯈꯔ ꯈꯔ ꯇꯧꯅ ꯆꯟꯕ ꯍꯧꯔꯛꯄ꯭ꯔꯣ ꯀꯥꯟꯅꯩ ꯈꯟꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯂꯥꯎꯅꯒꯦꯔꯥ ꯌꯨꯝ ꯁꯪꯕꯗꯁꯨ ꯀꯥꯟꯅꯩ ꯑꯗꯨꯅ ꯏꯀꯨꯕꯣꯛꯅ ꯉꯁꯥꯏ ꯍꯥꯏꯔꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯈꯟꯅ ꯊꯣꯛꯑꯁꯨ ꯑꯗꯨꯝ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛ ꯍꯥꯏꯅ ꯀꯧꯔꯦ ꯏꯃꯥ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏ ꯆꯈꯥꯏꯔꯝꯃꯅꯤ ꯆꯥꯔꯣ ꯊꯨꯝꯖꯟꯗꯦ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯀ ꯂꯩꯖꯗꯕꯅꯤꯅ ꯋꯥꯏ ꯉꯔꯥꯡ ꯆꯥꯗꯤ ꯂꯩꯔꯅꯤꯅ ꯁꯤꯈ꯭ꯔꯦ ꯀꯗꯥꯏꯗꯩ ꯂꯩꯕꯅꯣ ꯅꯣꯏ ꯀꯀꯥ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥꯗꯤ ꯍꯥꯟꯈ꯭ꯔꯦ ꯃꯣꯏꯗꯤ ꯁꯦ ꯑꯩꯅ ꯈꯨꯠ ꯑꯝꯇ ꯍꯥꯝꯃꯛꯀꯦ ꯃꯣꯏ ꯍꯥꯟꯅ ꯁꯤꯈ꯭ꯔꯦ ꯃꯣꯏ ꯃꯃꯥ ꯃꯄꯥꯅꯤꯅ ꯑꯅꯤꯃꯛ ꯎꯍꯧꯔꯤ ꯍꯩꯈꯥꯒ ꯊꯣꯛꯑꯦ ꯇꯥꯡꯕꯅ ꯑꯃꯗ ꯂꯨꯄꯥ 10 ꯊꯕꯛ ꯑꯩ ꯊꯣꯛꯎꯔꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯆꯥ ꯊꯛꯎꯁꯦ ꯆꯥꯒ ꯊꯛꯅꯤꯡꯗꯦ ꯆꯠꯇꯔꯦ ꯅꯪ ꯊꯨꯝ ꯃꯣꯔꯣꯛ ꯑꯃ ꯆꯥꯔꯗꯤ ꯍꯥꯎꯅꯤ ꯅꯪꯕꯣ ꯀꯔꯤ ꯈꯤꯇꯪ ꯊꯨꯝ ꯃꯣꯔꯣꯛꯔꯣ ꯊꯨꯝꯒ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯑꯩꯅ ꯍꯥꯏꯕ ꯏꯅꯦꯝꯕꯣꯛꯇ ꯀꯀꯥ ꯕꯤꯅꯥꯒꯗꯣ ꯆꯥꯒꯗ ꯍꯥꯏꯔꯝꯃꯨ ꯁꯦꯞꯇꯦꯝꯕꯔꯗ ꯑꯩꯁꯨ ꯏꯟꯚꯥꯏꯇꯔꯗꯣ ꯐꯪꯒꯅꯤ ꯃꯔꯨꯞꯇꯒꯤ ꯑꯗꯨ ꯐꯪꯗꯣꯏꯕ ꯈꯔꯅꯤ ꯆꯦꯠꯀꯦ ꯍꯥꯏꯔꯝꯃꯣ ꯁꯦꯞꯇꯦꯝꯕꯔꯗ ꯐꯥꯎꯔꯤꯕ ꯑꯩꯗꯣ ꯁꯅꯥꯁꯤꯡꯅ ꯕꯣꯕꯤ ꯀꯩ ꯆꯥꯏꯅꯣ ꯅꯥꯁꯄꯇꯤ ꯆꯥꯏꯅꯤꯅꯦ ꯁꯅꯥ ꯅꯣꯡ ꯆꯨꯕ꯭ꯔꯣ ꯅꯣꯏꯔꯣꯝꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯕꯅ ꯍꯧꯖꯤꯛꯇ ꯍꯥꯡꯉꯤ ꯑꯩꯈꯣꯏꯅ ꯉꯥꯔꯤ ꯆꯥ ꯐꯪꯉꯛꯇꯕꯅꯤ ꯉꯥꯔꯤ ꯆꯥ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏꯔꯣꯝꯗ ꯇꯥꯡꯕꯅꯤꯅ ꯃꯅꯝꯗꯒ ꯑꯗꯨꯝ ꯈꯔ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯗꯤ ꯆꯥ ꯉꯝꯗꯕ ꯑꯣꯛꯄꯔꯣ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯀꯩꯅꯣꯅ ꯅꯥꯎꯕ ꯏꯕꯥꯅꯤꯅ ꯆꯨꯝꯅꯥꯛꯀꯤ ꯉꯥꯔꯤ ꯄꯥꯝꯕ ꯈꯪꯕ ꯑꯩꯁꯨ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯍꯨꯏꯁꯨ ꯄꯥꯝꯃꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯄꯥꯝꯃꯤ ꯏꯅꯦꯝꯕꯣꯛꯁꯨ ꯄꯥꯝꯃꯤ ꯃꯣꯏ ꯍꯥꯟꯅꯗꯒꯤ ꯁꯤꯒ ꯍꯣꯡꯕꯅꯤ ꯉꯥꯏꯇ ꯆꯥꯔꯝꯒꯅꯤꯗꯅ ꯍꯣꯡꯕꯒꯤ ꯅꯠꯇꯕ ꯈꯔ ꯄꯥꯝꯖꯕꯁꯨ ꯂꯩꯗꯅ ꯅꯪ ꯍꯦꯛꯇ ꯍꯥꯡꯉꯦ ꯑꯣ ꯃꯣꯏꯅ ꯄꯥꯝꯕ ꯁꯤꯗ ꯅꯪ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯃꯨꯕꯅ ꯕꯤꯁꯅꯨ ꯆꯥꯔꯤꯕꯣꯅꯤꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯁꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯒꯅꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛ ꯃꯁꯛ ꯃꯇꯧꯁꯨ ꯅꯨꯡꯁꯤꯕꯅ ꯑꯉꯥꯡꯗꯣ ꯏꯪ ꯇꯞꯄꯅ ꯈꯪꯕ꯭ꯔꯥ ꯀꯩ ꯆꯥꯟꯕꯤ ꯍꯥꯏꯗꯣ ꯅꯠꯇ꯭ꯔꯣ ꯆꯟꯕꯤ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯃꯥꯒꯤ ꯀꯩꯅꯣ ꯊꯥꯡꯒꯠꯂꯛꯄꯗꯨꯒ ꯑꯗꯨꯝ ꯑꯩ ꯎꯔꯨꯕ ꯋꯥꯅꯤ ꯃꯉꯣꯟꯗ ꯀꯃꯦꯟꯁ ꯑꯃ ꯇꯧꯕ ꯅꯠꯇꯕ ꯁꯨꯝ ꯂꯥꯛꯄ ꯂꯩꯇ꯭ꯔꯥ ꯃꯣꯏꯒꯤ ꯑꯁꯥ ꯁꯅꯥ ꯁꯤꯌꯥ ꯅꯪꯒꯤ ꯀꯥꯏꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯐꯪꯅꯔꯦ ꯁꯤꯒ ꯑꯩꯈꯣꯏ ꯂꯣꯟꯖꯥ ꯑꯗꯨꯝ ꯌꯦꯡꯕ ꯈꯛꯇꯅꯤꯌꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯁꯛꯇꯣ ꯏꯪ ꯇꯞꯅ ꯅꯨꯡꯁꯤꯀꯣ ꯅꯨꯡꯁꯤꯅꯦ ꯃꯁꯥꯗꯣ ꯄꯥꯔꯞ ꯇꯧꯔꯗꯤ ꯄꯥꯝꯃꯨꯕꯅ ꯑꯗꯨ ꯃꯣꯏ ꯎꯔꯒ ꯂꯅꯥꯒꯤ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯂꯅꯥꯒꯤꯅꯤ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏ ꯕꯥꯏꯛ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏ ꯕꯥꯏꯛꯅ ꯃꯥ ꯊꯣꯔꯛꯄꯗ ꯃꯤ ꯊꯧꯖꯤꯜꯂꯛꯏ ꯃꯥꯜꯂꯦꯀꯣ ꯑꯃꯝꯕꯗ ꯄꯥꯝꯃꯨꯏ ꯅꯠꯇ꯭ꯔꯥ ꯑꯣꯖꯥ ꯃꯤꯑꯣꯏꯕꯩ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯀꯥꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯍꯦꯟꯅ ꯀꯞꯅꯤꯡꯉꯦ ꯀꯥꯁꯤꯒ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤꯅꯦ ꯍꯣꯏꯅ ꯀꯩꯗꯧꯅꯤ ꯈꯜꯂꯨꯔꯅꯨꯗ ꯈꯜꯂꯨꯔꯅꯨ ꯑꯩꯁꯨ ꯉꯝꯄꯣꯟꯇꯦ ꯃꯗꯣꯟꯆꯥꯅꯦꯕ ꯃꯥꯒ ꯍꯦꯛ ꯊꯥꯡꯒꯠꯂꯛꯏꯗꯣ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅꯦꯕ ꯃꯆꯦꯒꯤ ꯃꯆꯥꯅꯤꯅꯦꯀꯣ ꯎꯅꯦ ꯇꯌꯥꯝꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯁꯨ ꯀꯩꯅꯣ ꯃꯤ ꯌꯥꯝꯅ ꯑꯗꯨꯒ ꯃꯨꯟꯅꯕꯨꯗꯤ ꯇꯥꯔꯨꯗꯕ ꯑꯩꯁꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯍꯟꯗꯛ ꯁꯅꯥꯁꯤꯅ ꯍꯥꯏꯔꯤꯕ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯃꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯗꯨꯒ
마가 뭐예요 그요 뭐야냐 공급 레이버지 마땅도 아주 그거다 뭐 장비도나 큰 버기도 아스투 중요해 오보다 이자가 생각 나게 비추비도 하이디 하이디 람나가 다 도는데 뭐 이게 막 니나 폼 뭐. 거기 느낌이 싸지게 니가 떠오르게 뭐 하더니 아마 떠오르는 아이 진짜 잉따빠라 누비 마자도 뭐 하자데 하이디 이탕이랑 하자 우자데바 이점점이봐 나도 와리 번 자나지 돈자 와리 자면 아니면 카메라다 원 단어들 고만 sak해서 무슨 거짓말 막 ako 요즘 같은 막 이래서나 가지고 거기에 고용도나 사나 저런 감도 고용도나 사나 사실 이거 좀 하고 왜 와는 진짜지 막 이제 색깔다 박스늘다 가도래 봐 하나 술절라 이제 거기에 고용 방라지 술절라가 돌았더라 cái đó là bữa đây mà thành tên mình được xí thế nào anh là chuẩn bị uống rồi khăn bắt đầu đang mà tuyệt cái đó là sana rồi đi xuống thế này à phải mình tạm lâu vậy vậy mà cái apa apa bữa nay xuống là đúng đi biểu mang xuống lại bác tao nói anh là giờ này 누피 마탄 따로 잖아 전비ся 나중에 ay nanggisu mi pumbagi biloy video loy ngini duga komentabo ako sinaway tanapida ba yung kaya na mind fresh oina ba dum amaga wari chanaune dum haidi ne koi ba khotba chalo ba mana sum lai bidi yadi na ko ha ba mo lai kai ne na singa mo thantani mabung amaga mokpa ma oi ma bisnu ngo mabung amaga mokpa nga ma thantani ne nupi amui ne isori jo phatman de wa ba mo lai kai le Kristan này rồi, Kristan này rồi, mà mấy là cái Kristan này không bao giờ nào, Sanbi ai mà bao ai mà chỉ mà nào rồi nó được ăn ta bộ đi mua xả cái này mà thằng cái này tuần na, cái này số là mình ta là nói cho cụ thi cái chuyện của tôi còn nói cụ thi thì cháu nó còn đi mà tôi sắp bị phát thế rồi. Rồi sát tả cái này chùm Christian do chân bi oi ka yum thang nai ni kuthi da hai de da ai ni ga da Jackson do hai ai ha 누가 더 사서는 망도이나 잡히는 드라. 아이나 예수 크리스찬이 보도 자기 크리스찬장이 보고 뭐지 알라랑기. Hasnan Khan, hi, hello, thank you, welcome for coming in my live stream, thank you. Like भी करो please. Lala ai con chào ibo, so ken Manipur ni ai.
어려먹어? 어디 잘라 뺐어 비우게 내가 먹 ลาล่านี่คือสร้างจากบันเดบิได้กับคำเรา 라랑이 네 그산 전바 데뷔라도 강브라이 ลา 사나 ล่ากี่ลาล่า 라라기 가오래 왜냐면 나 통으로 สร้างที่เราเรื่องรวมแบบที่ได้การมาฟังเลยดีๆเนี่ยให้ว่าเราเรื่องของเรื่องว่า 라무아 나가라고 나네 우라디 강간이 민자디 강래 민자디 강래 박항 로마 투티 벌어도자 데뷔 칭아 자리 보나 말라이부터 페이스북도 도이람 도이라 강디래 미마양 강브라 강대 보도디ฉันนั่งมูลได้สักตัวหรือเปล่ามาวันเดียวหังนี่บ่แบ็กกราวด์ที่มันจะหันเลยเดวินมาป้าตัวน่าจะตัวเดวินมาป้าตัวหาเนี่ยมินิสเตอร์อะไรทั้งหมดแม่งเขาทำอะไรกันไปช้าก็จังอ่ะวันนี้ฉันนั่งเกียร์เดี๋ยวมวยน่ะมาสักขจับแล้วหนูชี้มันอะไรนั่นเองอันนั้นมันน่าจะจำนะอุ้ยก็วิดีโอตัดดิเราใจจะเล่ากันให้หนุ่มจุกสิก็จะคำจริงคำยังไงจังอ่ะเราจะนั่งทับเอาแล้วเราคำละทับเอาแล้วเราอ่ะน่าเซนตัวเลอร์สูดรีเนี่ยสูดอะไรนี่นั่งดูไลฟ์ท่าเราไม่แม้อ้ำไลฟ์ท่าเนี่ยนะอยู่ไทยนี่เนี่ยไอ้ช่างเดียร์อีจานบิสกูจะไปดูฉันจะไปได้กี่ยูทูบก็จำนะห่างบุกก็ช่างจะไม่ห่างจำวิดีโอเองบุกก็ถ้านั้นไลฟ์ใช้ดุมท่านั่นเลยใช้ดุมมีจังเอาตัวสวัสดิ์ใส่ไม่กล้าบราบะนู่นนี่เต่าเราวันนี้ข้างล่างวันนี้วันนี้มองมาเฮลโลมาเจ๊นุชิบานาไอ้กี่ไลฟ์ตัวสังบีเลยเจ๊ thank you เจ๊เขาได้แล้วน้องจูบโรก็ไม่เดาเกชนะซึ่งเราไลฟ์ท่าจะไงคนเดียวโอ้โหนั่นคือลงมาเท้านั่นนี่ subscribe คว้าจ้ามาวันนี้นั่นมีแมงก็จังกันอีกวะวันนี้มองมาเท่าไร thank you เจ๊นั่นได้มีแมงอะไรวันนี้นั่นมีวันได้ไลฟ์จะแชร์ตัววิวนะมีแค่ผู้ชันดีเรานะเจ๊ส่วนนี้นะมีไอ้ยันเราอย่างเงี้ยแมงก็ฮัลโหลกระปุกนี่ไอ้คนที่ภาษาหน้าบุญใจนะมันไม่ยามเลยมาสักก็โอเคพังกิดเลยเนี่ยเจ๊ส่วนนี้ภาษาหน้าบุญใจนะมันไม่ยามที่เรามาสักก็อุพังเด็กก็ต้องจักรพังเด็กแล้วเราก็ได้กี่อาลีบอีเจ๊สินะต้องเฮลัยเนี่ยอะไรมันชนะไอ้น้องนุ่งไอ้ริโบนั่นน้องวันที่เจ๊ส่วนนี้นะนุ่งไอ้บ้างเนี่ยโอ้ยนี่บ่ให้พวกจ้าไหนก็อีกหลักเลยฮะมันจ้ามาพกว่าตัดเลยนะจ้าทักกันตระโอ้เจ๊มีครับผู้ชายมีร้องในไลฟ์สิชนะสิงานะนุ่งไอ้ดีให้นะเจ๊ส่วนนี้ได้ปะเราดูก่อนต่อdan ठीक है वाली वो नेट प्रॉब्लम हो रहा है वो चीज़ नेट प्रॉब्लम
ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦꯕꯣ ꯆꯤꯆꯦ ꯁꯅꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯍꯥꯏꯔꯣꯀꯣ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯇꯦ ꯑꯦꯜꯕꯤ ꯇꯧ ꯃꯤ ꯑꯁꯨꯝ ꯂꯥꯛꯀꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯦꯟ ꯋꯥꯆꯞꯁꯨ ꯐꯪꯒꯅꯤ ꯑꯣꯆꯦꯗꯣ ꯃꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯪꯉꯛꯇꯦꯕ ꯌꯥꯝꯅ ꯈꯪꯕ꯭ꯔꯥ ꯑꯃꯅꯤꯗꯩꯅ ꯃꯤ ꯆꯪꯉꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯪꯒꯗ꯭ꯔ ꯍꯧꯖꯤꯛ ꯃꯤ ꯀꯅꯥꯝꯕ ꯆꯪꯉꯛꯈꯤꯗ꯭ꯔꯦꯕꯣ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯕꯥꯅꯤ ꯐꯖꯅ ꯇꯤꯟꯅꯔꯝꯕꯗꯨꯁꯨ ꯃꯤꯅ ꯃꯔꯤ ꯊꯗꯠꯄꯤꯗꯅ ꯃꯔꯛꯇ ꯑꯃꯃꯝ ꯑꯃ ꯍꯥꯏꯖꯟ ꯑꯃꯃꯝ ꯑꯃ ꯍꯥꯏꯖꯟ ꯅꯠꯇ꯭ꯔꯥ ꯆꯦꯛꯁꯜꯂꯛꯄꯗ ꯑꯩ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅꯔꯛꯄ ꯃꯤꯗꯨꯅ ꯍꯦꯜꯂꯛꯑꯦꯕꯁꯦ ꯃꯤꯒ ꯌꯥꯝꯅ ꯆꯪꯉꯛꯇ꯭ꯔꯦꯕꯣ ꯀꯅꯥꯝꯕꯛꯕꯣ ꯁꯞꯄꯣꯔꯠꯀ ꯋꯥꯠꯂꯦ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯀꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯤ ꯍꯥꯟꯅ ꯏꯕꯥꯏꯒ ꯅꯪꯒ ꯆꯪꯅ ꯆꯥꯛꯈꯨꯝꯁꯦ ꯅꯦꯠ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯇꯧꯋꯦ ꯄꯣꯠ ꯊꯝꯅꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯆꯦꯡꯉꯦ ꯑꯩꯁꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯏꯠ ꯃꯉꯥꯜꯁꯤꯅ ꯎꯗ꯭ꯔꯕ ꯌꯥꯝꯅ ꯏꯍꯦ ꯆꯥꯕꯤꯅꯥꯗꯣ ꯆꯥ ꯊꯛꯅꯤꯡꯗꯦ ꯑꯩꯅ ꯇꯟ ꯇꯧꯕꯁꯨ ꯆꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯗ꯭ꯔꯦꯅꯦꯍꯦ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯪꯁꯨ ꯐꯖꯗ꯭ꯔꯥ ꯈꯜꯂꯨꯅ ꯇꯧꯕꯅꯤ ꯅꯪꯁꯨ ꯐꯒꯗ꯭ꯔꯥ ꯈꯟꯅ ꯇꯧꯕꯅꯤ ꯑꯗꯨꯏꯁꯨ ꯖꯨꯛꯖꯥꯃꯩ ꯀꯩꯅꯣ ꯇꯧꯗꯦꯗ ꯆꯤꯆꯦꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯗꯤ ꯀ꯭ꯂꯣꯁꯇꯤꯁꯨ ꯌꯥꯝ ꯑꯣꯏꯔꯨꯗꯦꯗ ꯃꯣꯏꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯦ ꯃꯤꯅꯒ ꯍꯦꯟꯈ꯭ꯔꯅꯤ ꯀꯥꯈ꯭ꯔꯅꯤꯅ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯍꯦꯟꯈ꯭ꯔꯅꯤ ꯀꯥꯈ꯭ꯔꯅꯤ ꯍꯥꯏꯅ ꯑꯐꯕ ꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒ ꯁꯥꯅ ꯕꯨꯖꯥꯏ ꯁꯥꯟꯅꯔꯝꯕꯁꯤꯡꯗꯣ ꯅꯨꯡꯁꯤꯔꯛꯇ꯭ꯔꯤꯕ ꯃꯑꯣꯡꯁꯤꯡꯗꯣ ꯎꯔꯒꯅꯦ ꯁꯅꯥꯁꯤꯡꯅ ꯕꯣꯕꯤ ꯄ꯭ꯔꯦꯝ ꯍꯥꯏꯅ ꯁꯅꯥ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯅꯪꯅꯕ꯭ꯔꯥ ꯑꯣ ꯄ꯭ꯔꯦꯝꯗꯣ ꯆꯍꯨꯝꯃꯉꯥ ꯃꯣꯏꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯃꯥꯟꯅꯩꯀꯣ ꯃꯣꯏ ꯌꯨꯝꯅꯥ ꯂꯥꯁ ꯔꯣꯝꯗ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯗ ꯃꯣꯏꯅ ꯆꯍꯨꯝꯃꯝ ꯁꯥꯒꯩꯅꯦ ꯄ꯭ꯔꯦꯝꯗꯣ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯍꯣꯏꯅꯦꯕꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯂꯣꯏꯗꯥ ꯃꯩ ꯀꯩꯅꯣ ꯃꯧꯗ ꯌꯥꯔꯤꯄꯣꯠꯅꯤ ꯅꯤꯉꯣꯜ ꯆꯥꯎꯕ꯭ꯔꯥ ꯍꯥ ꯑꯣꯏꯅꯤꯡꯕꯣ ꯂꯣꯏꯗꯥ ꯃꯣꯏ ꯁꯥꯒꯩꯗ ꯌꯥꯔꯤꯄꯣꯛ ꯅꯤꯉꯣꯜ ꯆꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯂꯣꯏꯗꯥ ꯃꯣꯏꯒꯤ ꯃꯧ ꯏꯃꯨꯡ ꯑꯣ ꯑꯣ ꯑꯍꯟ ꯑꯣ ꯑꯍꯟ ꯑꯣꯖꯥ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏꯁꯦ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯁꯅꯥ ꯅꯪ ꯍꯥꯏꯗꯣ ꯄ꯭ꯔꯦꯝꯗꯣ ꯅꯨꯄꯤꯗꯣ ꯈꯪꯅꯕ꯭ꯔꯣ ꯄꯔꯦꯡꯕ ꯅꯈꯣꯏꯒ ꯀꯃꯂꯥꯕꯣꯟꯒ ꯀꯌꯥꯝ ꯂꯥꯞꯅꯒꯦ ꯀꯪꯂꯥꯕꯣꯟꯗꯨꯗꯤ ꯁꯤꯡꯖꯃꯩꯕꯨꯡ ꯂꯣꯝꯗꯅꯤꯗꯅ ꯑꯗꯨꯝ ꯌꯥꯝꯅꯕꯨꯗꯤ ꯂꯥꯞꯅꯗꯦ ꯄꯨꯡ ꯑꯃꯒꯤ ꯂꯝꯕꯤ ꯑꯣꯏꯒꯗ꯭ꯔꯥ ꯁꯅꯥꯁꯤꯡꯍ ꯑꯣꯖꯥꯗꯣ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡ ꯊꯣꯛꯏ ꯄ꯭ꯔꯦꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯍꯦꯛ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯃꯆꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯆꯥꯏꯃꯟꯗ ꯂꯧꯔꯤꯅꯤ ꯆꯤꯆꯦ ꯅꯪ ꯀꯃꯂꯥꯕꯣꯟꯗ ꯂꯥꯛꯀꯗꯧ ꯂꯩꯕ꯭ꯔꯣ ꯆꯦ ꯁꯣꯅꯤꯌꯥ ꯁꯅꯥꯁꯤꯡꯍ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯅꯝꯃꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯑꯣꯍꯣ ꯑꯣ ꯑꯣ ꯏꯪ ꯇꯞꯄꯤꯍꯦ ꯏꯟꯗꯣ ꯏꯅꯝꯕꯗꯣ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯪ ꯇꯞꯄꯤ ꯈꯪꯉꯤ ꯈꯪꯉꯤ ꯃꯣꯏꯗꯒ ꯂꯥꯛꯑꯗꯤ ꯂꯥꯛꯎꯗꯅ ꯅꯪ ꯑꯁ ꯆꯦ ꯁꯣꯅꯤꯌꯥ ꯆꯪꯉꯛꯂꯣꯏ ꯇꯧꯕꯤꯔꯥ ꯈꯪꯗꯦꯅꯦ ꯃꯤꯁꯦ ꯖꯔ ꯖꯔ ꯄꯥꯏꯁꯜꯂꯦ ꯃꯤ ꯃꯔꯤ ꯂꯩ ꯀꯃꯥꯏꯅꯗꯤ ꯇꯧꯔꯛꯇꯦꯅꯦ ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯑꯇꯥ ꯇꯟ ꯍꯧꯔꯤ ꯈꯨꯠꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯩꯗꯤ ꯈꯨꯠꯅ ꯅꯣꯏꯕꯅ ꯃꯔꯩ ꯃꯨꯜꯂꯦ ꯍꯥꯏꯅ ꯁꯅꯥ ꯆꯥ ꯊꯛꯁꯤ ꯂꯥꯛꯑꯣꯗꯅ ꯑꯣꯏꯅꯝꯕꯣ ꯅꯪ ꯏꯔꯨꯊꯣꯛꯄ ꯃꯣꯏ ꯆꯥꯅ ꯆꯠꯂꯗꯤ ꯑꯣꯖꯥꯗꯣ ꯇꯟ ꯆꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯨ ꯐꯔꯦ ꯑꯗꯨꯒ ꯐꯣꯟ ꯇꯧꯒꯦ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯏꯄꯨꯅꯣꯀ ꯑꯩ ꯅꯨꯄꯤꯒ ꯆꯠꯀꯅꯤ ꯑꯣ ꯑꯩꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯆꯤꯆꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯗ ꯀꯣꯏꯔꯛꯄ ꯌꯥꯏꯅꯦ ꯑꯩ ꯁꯣꯅꯥꯏꯕ ꯂꯧ ꯂꯥꯛꯀꯦ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯩꯌꯨ ꯁꯅꯥꯁꯤꯡ ꯑꯩ ꯆꯥ ꯊꯛꯇꯦꯅꯦ ꯆꯉꯥꯡꯅꯤꯅꯦ ꯆꯉꯥꯡꯗꯨ ꯊꯛꯇ꯭ꯔꯣ ꯑꯩꯗꯤ ꯆꯉꯥꯡ ꯊꯛꯏ ꯆꯉꯥꯡꯗꯤ ꯊꯛꯇꯦ ꯁꯪꯒꯣꯝꯒ ꯄꯤꯊꯛꯀꯦ ꯂꯥꯛꯑꯣ ꯇꯟꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯆꯦ ꯁꯣꯅꯤꯌꯥ ꯅꯕꯥꯅꯤ ꯏꯁꯥꯅ ꯐꯩ ꯍꯥꯏꯅ ꯆꯠꯄꯗꯨꯅꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯝꯃ ꯄꯣꯠꯅꯤ ꯃꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯐꯕ ꯁꯥꯔꯅ ꯕꯨꯖꯥꯏꯔꯝꯕ ꯀꯌꯥꯁꯦ ꯀꯂꯛꯅ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯌꯥꯝ ꯆꯨꯝꯃꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯃꯥꯡꯗ ꯆꯦ ꯁꯣꯅꯤꯌꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯈꯤꯕ ꯑꯗꯨ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏ ꯂꯥꯛꯄꯩ ꯋꯥꯅꯤꯅ ꯄꯣꯔꯦꯗ ꯔꯥꯁꯤꯅ ꯅꯅꯦ ꯃꯆꯥ ꯁꯨꯃꯤꯇ꯭ꯔꯣ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯃꯃꯥꯅ ꯅꯦꯅꯦ ꯃꯆꯥ ꯁꯨꯃꯤꯇ꯭ꯔꯣ ꯁꯨꯃꯤꯇ꯭ꯔꯣ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅꯦ ꯁꯨꯃꯤꯇꯥ ꯍꯥꯏꯔ ꯁꯨꯃꯤꯇ꯭ꯔꯣ ꯍꯥꯏꯔ ꯁꯨꯃꯤꯇ꯭ꯔꯣ ꯍꯥꯏꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯄꯔꯦꯡ ꯃꯃꯨꯕꯥꯡ ꯏꯀꯨꯕꯣꯛꯀ ꯏꯅꯥꯎꯅꯨꯄꯤꯒ ꯆꯠꯀꯤ ꯀꯧꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕꯣ ꯆꯤꯆꯦ ꯅꯪ ꯍꯥꯏꯁꯦ ꯅꯣꯟꯁꯇꯤꯛ ꯈꯥꯡꯁꯦ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕꯨꯅꯦ ꯃꯅꯥꯁꯦ ꯆꯥꯡꯅ ꯍꯦꯛꯇ ꯇꯠꯄ ꯈꯪꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯨ ꯁꯨꯃꯤꯇ꯭ꯔꯣ ꯍꯥꯏꯗꯣ ꯅꯨꯄꯥ ꯃꯇꯝꯗꯨꯗ ꯅꯦꯅꯥ ꯃꯆꯥ ꯀꯧꯕꯅꯤ ꯏꯅꯦꯝꯕꯣ ꯅꯦꯅꯥ ꯃꯆꯥ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯣ ꯅꯪ ꯍꯥꯏ ꯏꯅꯦꯝꯕꯣ ꯅꯈꯣꯏ ꯏꯅꯦꯝꯕꯣꯛꯇ ꯍꯪꯒꯦ ꯑꯩꯗꯤ ꯈꯪꯉꯔꯣꯏ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤꯒ ꯃꯄꯥꯟꯁꯨ ꯌꯥꯝ ꯊꯣꯛꯇꯕꯅꯤ ꯈꯪꯗꯦꯕ ꯂꯩꯀꯥꯏꯗꯅꯦ ꯏꯅꯦꯝꯕꯣ ꯀꯔꯤ ꯍꯥꯏ ꯅꯦꯅꯥ ꯃꯆꯥ ꯀꯧꯕ ꯃꯤ ꯑꯗꯣ ꯈꯪꯕ꯭ꯔꯣ ꯅꯨꯄꯥꯅꯦ ꯅꯦꯅꯥ ꯃꯆꯥ Sumitro ko ba? Sumitro ko. Oh, khang nhai sumitro ai to. Masok na chapa ngamde. Mani mo mera father in law और छोटी बहू मायके गई है ओहो कई कई हैप्पी रहोगे चीचे फोन दा सुना रसी को नंग दुवा खंगदवा सिंदा हारो दुम हापे रखे सना सिंगा ओ सुमित्रोना मवानी मतुना नेना मचा कौई ओ मतुना नेना मचा कौई करा नो निबो सिंगा ले बाग ले हेंग को सुमित्रो मतु तो तुमरा हुने मादे ना से मैं जुसा करे जेनो जो लाउ जा द्रो मोय लाई गई दुगा सना से ꯑꯩꯈꯣꯏ ꯖꯨꯝ ꯇꯪꯅꯩꯅꯤ ꯖꯥꯔꯤꯕꯣꯟ ꯅꯤꯉꯣꯜꯅꯤ ꯍꯥꯏ ꯑꯣ ꯖꯥꯔꯤꯕꯣꯟ ꯅꯤꯉꯣꯜ ꯂꯩꯅꯦꯕꯣ ꯑꯣ ꯈꯪꯉꯦ ꯑꯩꯈꯣꯏꯅꯦꯕꯣ ꯈꯪꯉꯦ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯣꯏꯔꯝꯒꯅꯤꯅ ꯂꯩꯕꯥꯛ ꯂꯩꯗꯣ ꯁꯤ ꯂꯩꯕꯥꯛ ꯂꯩꯁꯨ ꯀꯧꯔꯤ ꯍꯥꯏ ꯃꯋꯥꯗꯣ ꯈꯣꯡ ꯁꯣꯏꯅ ꯍꯥꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯩꯈꯣꯏꯅꯦ ꯃꯣꯅ ꯍꯥꯏꯅ ꯆꯨꯝꯃꯦ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯕꯣꯗꯥꯏ ꯍꯥꯏꯔ ꯈꯪꯅꯕꯅꯦꯕ ꯑꯁꯦꯡꯕ ꯃꯃꯤꯡꯕꯨꯗꯤ ꯍꯦꯃꯟꯇ ꯀꯧꯋꯦ ꯕꯣꯗꯥꯏꯒꯤ ꯅꯨꯄꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃ ꯑꯇꯣꯝꯕꯤꯁꯨꯅꯦ ꯖꯥꯔꯤꯕꯣꯟꯅ ꯊꯥꯖꯩ ꯀꯩꯅꯣꯗ
ทองงาคนนั้นดูแบบꯑꯩꯈꯣꯏ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯀꯔꯃꯥꯕꯣꯟꯒꯤꯅꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯍꯥꯏꯕ ꯍꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯕꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯅꯪꯁꯨ ꯂꯣꯏꯅꯅ ꯂꯥꯎꯖꯥꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯔꯧꯖꯥꯗ꯭ꯔꯥ ꯍꯥꯏꯕ ꯏꯕꯥꯏ ꯂꯩꯇ꯭ꯔꯣ ꯑꯩ ꯇꯟ ꯍꯧꯋꯤ ꯑꯩ ꯇꯟꯁꯦ ꯍꯥꯞꯀꯗ꯭ꯔꯥ ꯑꯃꯨꯛ ꯆꯤꯅꯤ ꯍꯥꯞꯄꯒ ꯍꯧꯋꯤꯅꯤ ꯑꯩꯅꯦ ꯃꯤꯒꯤ ꯂꯥꯏꯐ ꯆꯪꯉꯒꯅꯦ ꯋꯥꯆ ꯇꯥꯏꯝ ꯇꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯑꯩꯕꯨ ꯁꯅꯥꯁꯤꯅ ꯊꯧꯅꯥꯈꯣꯟꯗ ꯑꯣ ꯀꯩ ꯃꯤꯡ ꯀꯧꯏ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯨꯗꯤꯅꯦ ꯑꯣꯃꯤꯂꯥ ꯀꯧꯕꯅꯤ ꯇꯥꯗꯣꯗꯨꯅ ꯁꯅꯥ ꯀꯧꯕꯅꯤ ꯍꯣꯇꯦꯜ ꯐꯝꯃꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯀꯝꯄꯦꯅꯤ ꯁꯨꯕꯩ ꯆꯠꯈꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯃꯇꯩꯍꯟꯒꯤ ꯃꯇꯨꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯔꯤꯅꯣ ꯀꯩ ꯃꯃꯤꯡ ꯀꯧꯏ ꯂꯩꯔꯥꯡ ꯀꯧꯕꯅꯤ ꯃꯥꯒꯤꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯇꯣꯝꯕꯤꯒꯤ ꯃꯆꯦ ꯃꯟꯗꯣ ꯂꯩꯔꯥꯡ ꯀꯧꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯆꯥꯅꯤꯄꯥ ꯕꯨꯕꯨ ꯀꯧꯕꯒ ꯂꯩꯕꯅꯤ ꯕꯥ ꯀꯧꯕꯒ ꯂꯩꯕꯅꯤ ꯃꯣꯏ ꯌꯥꯔꯅꯤꯗ ꯍꯥꯏꯗꯅ ꯄꯦꯟꯅ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯆꯤꯆꯦ ꯑꯁꯦꯡꯕꯩꯅꯤ ꯑꯗꯨꯝ ꯐꯪꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯎꯅꯦ ꯀꯁꯥꯔꯗꯩ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯂꯥꯛꯄ ꯃꯤ ꯂꯥꯛꯏꯗꯨꯒ ꯄꯤꯔꯛꯀꯦꯕ ꯆꯤꯆꯦ ꯅꯪ ꯃꯤꯉꯣꯟꯗ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯃꯤ ꯈꯪꯅꯕ ꯉꯁꯤꯅꯤ ꯅꯣꯡ ꯆꯨꯕꯗꯨꯒ ꯑꯩꯅ ꯆꯥ ꯈꯪꯊꯛ ꯊꯛꯅꯤꯡꯉꯨꯔꯕ ꯁꯅꯥ ꯅꯪ ꯁꯨꯄ꯭ꯔꯤꯌꯥꯗꯣ ꯈꯪꯕ꯭ꯔꯥ ꯁꯨꯄ꯭ꯔꯤꯌꯥ ꯁꯃꯨꯅꯥꯄꯝ ꯍꯥꯏꯅ ꯍꯥꯡꯕꯗꯣ ꯑꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯍꯣꯏꯗꯗꯤ ꯈꯪꯗ꯭ꯔꯕꯣ ꯑꯣ ꯁꯨꯄ꯭ꯔꯤꯌꯥꯅ ꯅꯪ ꯑꯣꯏ ꯃꯥꯅꯦꯕꯀꯣ ꯅꯪꯁꯨ ꯃꯇꯝꯗꯨꯒ ꯅꯧꯅ ꯍꯥꯡꯉꯤ ꯈꯪꯅꯧ ꯍꯥꯏꯅ ꯍꯥꯏꯅꯅꯦ ꯍꯥꯏꯔꯛꯀꯦ ꯑꯩ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯂꯩꯇꯦ ꯅꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯌꯦꯕ ꯖꯔꯤꯕꯨꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯏꯈꯣꯂꯥꯒꯤꯅꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯗꯤ ꯁꯤ ꯁꯣꯅꯤꯌꯥ ꯅꯪ ꯋꯥ ꯈꯔ ꯉꯥꯡꯉꯧꯅꯦ ꯁꯅꯥ ꯑꯩꯈꯣꯏꯕꯥꯏꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯁꯅꯥꯁꯦ ꯑꯩ ꯂꯥꯏꯐꯇꯒ ꯂꯣꯏꯕ ꯌꯥꯎꯕꯤꯗꯣꯔꯤꯕ ꯀꯩꯅꯣꯃ ꯁꯅꯥꯁꯦ ꯁꯨꯄ꯭ꯔꯤꯌꯥꯗ ꯅꯨꯡꯁꯤ ꯌꯥꯝ ꯃꯕꯨꯛ ꯌꯥꯝ ꯆꯝꯃꯤ ꯅꯠꯇ꯭ꯔꯥ ꯁꯅꯥ ꯍꯥꯏꯗꯤꯅꯦ ꯄ꯭ꯔꯥꯎꯠ ꯑꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯤꯒꯤꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯋꯥꯕ ꯈꯪꯕꯤꯕꯅꯦ ꯌꯦꯡꯕꯤꯕꯅꯦꯕꯀꯣ ꯃꯤꯒꯤꯅꯦ ꯋꯥꯗꯣ ꯚꯦꯂꯨ ꯊꯝꯕꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯇꯟꯖꯥꯁꯤꯒ ꯃꯩꯁꯨ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯆꯥ ꯊꯛꯁꯤꯜꯂꯛꯑꯣ ꯑꯩꯅ ꯍꯧꯔꯤꯕ ꯇꯟꯁꯦ ꯆꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯥꯛꯑꯣ ꯑꯣꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯛꯑꯦꯅꯦ ꯎꯔꯕꯁꯤ ꯂꯥꯛꯑꯦꯅꯦ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇꯦ ꯃꯆꯦꯗ ꯎꯔꯕꯁꯤꯁꯦ ꯅꯝꯕꯔ ꯂꯩꯔꯤꯅꯤ ꯇꯧꯕꯤꯔꯛꯇꯦꯕ ꯈꯪꯒꯅꯤ ꯉꯥꯏꯈꯣ ꯅꯪ
ꯄꯥꯔꯦꯡ ꯂꯥꯛꯄꯗꯤ ꯈꯔ ꯃꯇꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯑꯣ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯐꯣꯟ ꯑꯣꯏꯅ ꯐꯥꯎꯅꯔꯁꯤ ꯏꯆꯦ ꯅꯠꯇ꯭ꯔꯥ ꯃꯣꯏꯅ ꯌꯨꯝꯗ ꯀꯩ ꯅꯨꯃꯤꯠ ꯍꯟꯗꯣꯏꯅꯣ ꯍꯪꯉꯒꯗꯤ ꯆꯤꯆꯦꯒꯤ ꯑꯗꯨꯝ ꯀꯩꯀꯩ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯀꯦ ꯎꯔꯕꯣꯁꯤ ꯁꯣꯏꯕꯝ ꯆꯦ ꯕꯣꯕꯤ ꯀꯩ ꯇꯧꯔꯝꯃꯤꯅꯣ ꯑꯣ ꯆꯥ ꯊꯛꯀꯦꯅ ꯇꯟ ꯍꯧꯔꯝꯃꯤꯅꯤꯅꯦ ꯆꯥ ꯊꯛꯁꯤ ꯂꯥꯛꯑꯣ ꯎꯔꯕꯣꯁꯤ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯑꯩ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯊꯥꯎ ꯄꯦꯀꯦꯠ ꯊꯨꯒꯥꯏ ꯑꯝꯇ ꯍꯩꯖꯟꯕꯤꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯊꯥꯎꯁꯦ ꯑꯝꯇ ꯕꯣꯇꯜꯗ ꯍꯩꯖꯟꯈꯤꯒꯦ 이네부 hẹn nhau là mình cũng cao rồi nè quan thuốc là ngon tan Comment mẹ em chắc là bao nhiêu sana singa dumai hau bani thum tak tau na hau ini si angang yang pam mi kwa jom oi tau ra mi nang hana busy la ye o ai gon number phang na drip tau ro khambra pani mung ba basi na chiche sonia na basi ka ogre basi soi ba hau dri hetan ka do cha se la ne na mya basi som sonia iche love symbol lo na pi gre basi som che bobinong ta an tai ne du godi ta bra basi kuire bor basi nang na na khon ta da ba basi soi ba angang tu chan cha khine sana singa bobi was time kya so exam de 1500 to kya no moi 1500 kya no moi ai mara ka ma bu kha ko ya video thangalu dre na dona sana singa che yam ngai te du ki kauna bal life sang na lai le le mi sana cái xong kalau nunggu nang luhung mana di hari ko cari pon dak to ini rani atam ko le khai na kai na wang khai rani ka chat la ro ji mo wi ro bani na wang khai ro so sana nang cari pon dum lai sana lai ge ro ka sa ro na pa lo da na masa kai te ai phaji lai hai na ba thara ke pha nu pa lai ga di ji mo ha ta ke chu bi ro sin nang lai gi doi pa mi ram da ro nya ba tai sum ta lai re tai sum ta lai re mu su nung sa Walang na sa doy mo nung tayo. Mao si kading sa kusam ni eh. Ma husi nga aksu rami husi hang re kong ni chura ka doy ba kayo. So bam sana ay lagi ko nang luhong ba. Ado ni hay do. May na hay ba chan bido kayong kalura no haraw no moy na kap na lay di angang so ata lay bak ta. Ugo da nungay ra moy na. Ado na pakan do nungay to uway na hay ba. Isol ju pat man de khang ra pha ba mi ta man loi giờ vòng không gì Lego cái đâu thôi là hao này là quay hồng vậy đi ini suka li dana mamo suka li dana ya paling buang adu ada so chan bido ngam budiyam lingi ko ngam budiyam lingi ko koi suka nge ngam budiyam ini ngai ti angang jam smart boy ba in ta pana pamu ya tha ja de bo bố sẽ cái nhang cha kìa
ꯅꯣꯡꯃꯤꯒꯗꯣ ꯀꯨꯏꯔꯦꯅꯦ ꯄꯥꯎꯒ ꯐꯥꯎꯅꯗꯕ ꯀꯃꯥꯏꯅ ꯇꯧꯅꯩꯕ ꯑꯩꯁꯨ ꯍꯪꯉꯨꯗꯦꯕꯣ ꯁꯪꯗꯕꯅꯤ ꯇꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗꯒꯤꯅꯦ ꯁꯪꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯤꯉꯩꯗ ꯍꯦꯛ ꯊꯥ ꯇꯥꯔꯦ ꯂꯥꯏꯐꯁꯦ ꯎꯔꯕꯁꯤ ꯃꯤꯖꯣꯔꯥꯝꯗꯩ ꯄꯣꯠ ꯑꯃꯗꯤ ꯆꯦꯟꯅꯤꯡꯕꯅꯤ ꯅꯪ ꯈꯪꯒꯗ꯭ꯔꯥ ꯈꯪꯉꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯂꯨꯄꯥ 50 ꯄꯤꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯃꯤꯖꯣꯔꯥꯝꯗ ꯎꯔꯕꯁꯤꯅ ꯂꯩꯔꯤꯗꯣ ꯀꯩꯅꯣꯗ ꯃꯤꯖꯣꯔꯥꯝꯗꯅꯤ ꯆꯤꯆꯦ ꯑꯣ ꯊꯥꯔꯛꯑꯣ ꯎꯔꯕꯁꯤ ꯈꯣꯡꯅꯤꯡ ꯇꯛꯅꯕꯅꯦ ꯎ ꯑꯃꯈꯛ ꯌꯣꯟꯕꯅꯦ ꯂꯨꯄꯥ 50 ꯄꯤꯕꯅꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯗꯩ ꯃꯤꯖꯣꯔꯥꯝꯒꯤ ꯍꯥꯎ ꯅꯨꯄꯤ ꯈ꯭ꯔꯤꯁꯇꯦꯟ ꯂꯩ ꯃꯉꯣꯟꯗ ꯍꯦꯛ ꯇꯞꯄꯝꯃꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯃꯥ ꯆꯠꯄꯁꯦ ꯑꯩ ꯐꯪꯅꯍꯧꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯁꯣꯅꯤꯌꯥ ꯏꯆꯦ ꯂꯩꯌꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯃꯉꯣꯟꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯅ ꯀꯩ ꯆꯦꯛꯁꯤꯟꯅ ꯂꯩꯗꯣꯏꯅꯣ ꯍꯦ ꯆꯤꯆꯦ ꯀꯩ ꯃꯊꯧ ꯇꯥꯒꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯒꯤ ꯀꯅꯥ ꯀꯤꯅ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒ ꯀꯅꯥ ꯂꯩꯒꯦꯅꯦ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯊꯣꯛꯅꯕꯗꯣ ꯍꯣꯖꯥꯏꯗꯗꯤ ꯀꯔꯤꯝ ꯇꯧꯗꯦꯗꯅ ꯑꯣ ꯀꯥꯅꯦꯟ ꯍꯥꯏꯒꯦꯁꯦ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯇꯟꯒ ꯍꯧꯔ ꯆꯥꯗꯕꯗꯨꯗꯤ ꯍꯧꯔꯕ ꯆꯦꯕꯤ 50 ꯄꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯆꯠꯂꯗꯤ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯈꯔ ꯂꯩ ꯈꯪꯕ꯭ꯔꯥ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯅ ꯂꯧꯈ꯭ꯔꯦ ꯑꯗꯨ ꯍꯨꯔꯥꯟꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯎꯇꯦꯛꯇꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯅꯉꯣꯟꯗꯀꯣ ꯍꯥꯏꯗꯤ ꯐꯣꯇꯣ ꯑꯣꯏꯅ ꯅꯝꯃ ꯊꯥꯔꯛꯀꯦ ꯅꯪ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯁꯣꯅꯤꯌꯥ ꯏꯆꯦ ꯍꯣꯏ ꯕꯁꯦ ꯑꯩꯈꯣꯏꯅꯤ ꯅꯍꯥꯟꯃꯨꯛ ꯐꯪꯅꯍꯧꯕꯗꯣ ꯄꯦꯜꯍꯧꯗꯦ ꯅꯠꯇ꯭ꯔꯥ ꯆꯦ ꯁꯣꯅꯤꯌꯥꯒ ꯑꯝꯇ ꯐꯪꯅꯅꯤꯡꯕꯅꯤ ꯁꯅꯥꯁꯨ ꯁꯤꯜꯆꯔ ꯊꯣꯛꯂꯗꯤ ꯆꯪꯉꯧ ꯍꯥꯏꯅꯤ ꯑꯩꯅ ꯆꯪꯉꯛꯄ꯭ꯔꯥ ꯑꯩ ꯊꯣꯛꯂꯛꯄ꯭ꯔꯥ ꯇꯧꯒꯦꯅ ꯃꯤꯖꯣꯔꯥꯝꯒꯤ ꯃꯤꯅ ꯀꯨꯀꯤꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯅ꯭ꯌꯨꯁꯇꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯏ ꯅꯍꯥꯟꯃꯨꯛ ꯃꯩꯇꯩꯁꯤꯡꯁꯦ ꯑꯦꯂꯔꯠꯀ ꯇꯧꯕꯅꯦꯕ ꯃꯣꯏꯅꯀꯣ ꯍꯥꯏꯗꯤ ꯁꯣꯛꯑꯁꯨꯅꯦ ꯃꯣꯏꯅ ꯔꯤꯛꯁ ꯂꯧꯔꯣꯏ ꯀꯥꯏꯅ ꯂꯥꯁꯇꯗꯤ ꯃꯅꯤꯄꯨꯔ ꯁꯤ ꯑꯦꯝꯒ ꯃꯣꯏꯒ ꯌꯥꯅꯈ꯭ꯔ ꯃꯥꯜꯅꯦ ꯁꯥ ꯁꯣꯛꯄ ꯇꯧꯕꯗ ꯃꯣꯏꯅ ꯔꯤꯛꯁ ꯂꯧꯔꯅꯤ ꯍꯥꯏꯈ꯭ꯔꯕ ꯀꯩꯅꯣ ꯍꯥꯎꯅꯤ ꯇꯤꯅꯣꯔꯣꯔꯣ ꯇꯥꯔꯦ ꯇꯟ ꯃꯅꯝꯗꯣ ꯁꯤꯒ ꯂꯥꯛꯏ ꯑꯣꯏ ꯃꯥ ꯅꯨꯡꯁꯤ ꯎꯔꯕꯁꯤ ꯂꯥꯛꯄ꯭ꯔꯥꯅꯦ ꯃꯅꯝꯗꯣ ꯀꯦꯃꯦꯔꯥꯁꯦ ꯁꯦꯡꯗꯕꯅꯤꯅꯅꯦ ꯐꯖꯅ ꯎꯔꯝꯃꯔꯣꯏ ꯅꯣꯏ ꯑꯗꯨꯅꯤ ꯎꯔꯕꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯊꯣꯡꯒ ꯂꯣꯟꯖꯟ ꯂꯩꯌꯣ ꯅꯪ ꯅꯨꯄꯥ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯗꯤ ꯎꯕ꯭ꯔꯥ ꯅꯣꯡ ꯈꯣꯡꯉꯦ ꯂꯦꯟꯒ ꯇꯥꯗꯣꯏꯕ ꯀꯩꯅꯣ ꯁꯅꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯅꯥ ꯂꯩꯕ꯭ꯔꯣ ꯁꯅꯥꯁꯦ ꯌꯥꯝ ꯆꯝꯖꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯅ ꯂꯥꯡꯕ ꯈꯣꯠꯄꯒ ꯇꯧꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯧꯁꯦ ꯑꯣ ꯏꯅꯦꯝꯕꯣꯛ ꯂꯩꯅꯦ ꯙꯨꯞ ꯊꯥ ꯂꯣꯏꯔꯛꯄꯩ ꯃꯥ ꯃꯄꯥꯟꯗ ꯐꯝꯃꯤꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯁꯨꯝ ꯆꯥ ꯊꯛꯁꯦꯅ ꯍꯧꯅꯔꯝꯃꯤ ꯑꯩꯈꯣꯏꯕꯥꯅꯤ ꯑꯗꯨꯒ ꯇꯟꯁꯦ ꯍꯧꯔ ꯆꯪꯉꯛꯏꯕ ꯑꯩ ꯄꯔꯦꯡꯉꯧꯕ ꯑꯣꯀꯦ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯏ ꯆꯤꯆꯦ ꯀꯣꯟꯅ ꯁꯪꯕꯗ ꯑꯃꯨꯛ ꯆꯪꯉꯣ ꯁꯣꯅꯤꯌꯥ ꯏꯆꯦ ꯕꯥꯏ ꯁꯅꯥ ꯅꯪ ꯆꯥ ꯊꯛꯄ ꯌꯦꯡꯒꯦ ꯉꯥꯏ ꯑꯣ ꯍꯣꯏ ꯅꯨꯡꯗꯥꯡꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯁꯅꯥ ꯑꯣ ꯏꯅꯦꯝꯕꯣꯛ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯔꯛꯄ ꯃꯤꯗꯥꯎꯔꯤꯅꯦ ꯑꯝꯇ ꯂꯥꯛꯎꯅꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯇꯣ ꯏꯀꯥꯏꯒꯜꯂꯤꯌꯦ ꯉꯥꯏ ꯎꯔꯕꯁꯤ ꯆꯦ ꯕꯣꯕꯤ ꯑꯩꯗꯤ ꯈꯜꯂꯨꯔꯦ ꯆꯦ ꯕꯣꯕꯤꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯔꯤ ꯈꯜꯂꯨꯔꯤꯅꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ
지금 할롱네 했었다. 그래. 오라바 오라시. 그래. 까이나. 비비가 오기 나온 보러 야보고도. sana singa nang tando loidri bane lore handana last ni sabi na ko biga tro iso kon pu ibra oi sa mi na hom tan kyam ho ri phajana cha tha ro ai de khut khara cho chaw ni ba chi nang bo kon pu ri ra khang de ne ni bo o thế này bây giờ filter lấy cái drama này filter lấy khám ai lấy thế là phải sao các bạn mình bana lấy và cái trang nó pin nó tụt mà ra đã lấy tầm là cái filter nó bana lấy phải sao các bạn mình bana lấy đi phải sao nó pin này thôi con nó phải chúng ta lấy vina mình chúng lấy tiền bana lấy cái đầu tôi nó Terus ba ini mau nupi setan phajana hau thari antan wai chanaram ko ai am tang phone ta khoi do cham ko bi ge ba Bajana ha oi dai ne hoi ne na ha budi oi re ko ne bo do mami che sitang nungai ta bajina ne ma ahan oi thare ba mami na ida nungai tra di upai lai te na ko ando a operation ta bagi hai ba do hang chi to ts ka dikra ta ru ne ba bill pa ro hospital ama lai ye do operation ta ru ni ba chi na na pira ko poroi do achar phajan ta ro ga sum beni ka ga pa sum kara pa bani ga du na sum ka ne ko mai ta uri ai na ne nu dang chu pa ising ting san lam ba se no nga la ga ne ising je kang na chi tho dre ba khang bra num to san gre ba du do na ne aduduna sumka khalaktanane ispamu bonna mingonda ga chartaro pithokra kyam so hawi ba charu khamra pathang pan ma dine laige khanga ba gamai hapa kan kai je o naw ba noi ma lai tro kai da noi chalu ni noi ma gi phone kadai je ke tuga noi ma ne ba pithok kai ngawi ne noi ma ro cha thaning dai tan cha lo law hai ke toi ba nào bữa ta phone này là mình anh em bỏ nó thế mama gì đó cái đó number đi mà bay đâu đằng nào nó cũng thuộc cái này hôm nay máy nào bữa nay bay phone nó cháu đâu mà như nè game thằng ấy mà này sắc ta thì bây giờ mà trả thơ bún na trả mình nào hào vậy nè người mẹ trả thế nào nè rồi bây giờ em mà ta làm thế này tụi mình làm ta là phải này bây giờ đẹp à ya đẹp nó trả mấy phút ní bây giờ ô ai cao ngâm ấy nó bồi ra trả piki bên mình mang ăn mà tung đặt trái bây giờ còn thú đi mình đang vừa càng cái hào rồi mình không ra có này một cái hào này cha đi vậy được khi đó đó mai nó mi ai sẽ chết phần nhà đâu mà nó bị bọc lại ấy là cái phần tập một dài để học biết cái hai bạn như mấy bài sẽ mai nó sẽ là con nó làm nó tao rồi cái gì mà nhà giống nó đấy gì 이거 뭐 가가비 남들 나오기 게로 아딴 하우리도 장을 많이 자라 나와이나 아이게 따다가 들어 이거 와 응 ra rồi ba hai này
ꯆꯥ ꯑꯃꯨꯛ ꯂꯣꯟꯈꯤꯒꯦ ꯑꯩꯅ ꯅꯥꯀꯟ ꯑꯅꯤꯗ ꯊꯥꯒꯠꯇ꯭ꯔꯕ ꯃꯇꯦꯗ ꯑꯣꯟ ꯀꯩꯅꯣ ꯂꯥꯏꯚ ꯊꯥꯔꯤꯅꯤ ꯚꯤꯗꯤꯑꯣ ꯇꯟ ꯍꯧꯕ ꯂꯣꯏꯔꯦ ꯆꯥ ꯑꯃꯨꯛ ꯂꯣꯟꯒꯦ ꯇꯧꯔꯤ ꯑꯇꯥꯗꯣ ꯈꯔ ꯂꯧꯒꯦꯔꯥ ꯍꯪꯒꯦ ꯇꯧꯕ ꯑꯇꯥꯗꯣ ꯈꯔ ꯂꯧꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦꯕ ꯊꯥꯎꯗꯣ ꯍꯣꯡꯉꯤꯕꯣ ꯊꯥꯎ ꯂꯩꯔꯝꯈꯤꯅꯤ ꯆꯥꯡ ꯈꯔ ꯆꯥꯝꯃꯉꯥꯗ ꯍꯣꯡꯉꯗꯤ ꯄꯦꯀꯦꯠ ꯑꯅꯤ ꯑꯃꯇ ꯂꯧꯁꯤꯜꯍꯧꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯊꯥꯎꯗꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯅꯤ ꯊꯥꯎꯇ ꯑꯃ ꯆꯥꯕꯅꯤꯅ ꯏꯍꯦ ꯏꯄꯨꯕꯣ ꯂꯥꯛꯀꯅꯤꯗꯅ ꯑꯁꯦꯡꯕꯩ ꯂꯥꯛꯄꯤꯒꯗ꯭ꯔꯅꯦ ꯅꯪꯒꯤ ꯂꯃꯟ ꯃꯌꯥꯝ ꯇꯣꯜꯂꯤꯅꯦ ꯅꯣꯏꯗ ꯆꯥ ꯇꯧꯔꯛꯄꯒꯤ ꯉꯥ ꯃꯇꯨꯝ ꯆꯥꯔꯛꯄꯒꯤ ꯆꯥ ꯑꯃꯨꯛ ꯂꯣꯜꯂꯤ ꯆꯉꯥꯡ ꯁꯪꯒꯣꯝꯗꯤ ꯊꯛꯅꯤꯡꯗꯦ ꯒꯦꯁ ꯀꯥꯕꯁꯤꯒ ꯑꯩ ꯊꯥꯔꯨꯒꯦ ꯑꯩꯈꯣꯏ ꯗꯣꯖꯥꯔꯁꯨ ꯆꯥꯕ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯒꯦꯕꯀꯣ ꯂꯩꯔꯝꯃꯣ ꯂꯩꯔꯝꯃꯣꯏ ꯑꯩꯅ ꯇꯧꯕꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯏꯅꯦꯝꯕꯣꯛꯀ ꯃꯃꯤꯠ ꯌꯦꯡꯕ ꯐꯤ ꯃꯣꯕꯥꯏꯜꯗ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯁꯇꯦꯟꯗꯣ ꯄꯨꯔꯛꯇꯔꯦ ꯄꯨꯡ 3 ꯇꯥꯔꯒ ꯃꯃꯥꯅꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯄꯨꯡ 1 ꯐꯥꯗꯣꯔꯦ ꯉꯁꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯥꯁꯦ ꯍꯥꯎꯒꯗ꯭ꯔꯣ ꯎꯕꯗꯤ ꯁꯣꯏꯕꯝ ꯂꯥꯛꯀꯅꯤ ꯑꯁ ꯂꯣꯏꯔꯦ ꯆꯦ ꯕꯣꯕꯤ ꯉꯁꯤꯅꯤ ꯀꯥꯏ ꯀꯥꯏꯗꯤ ꯂꯃꯟꯒ ꯍꯥꯏꯗꯣ ꯅꯪ ꯁꯤꯅꯤ ꯅꯣꯏ ꯅꯨꯄꯥꯒ ꯂꯥꯛꯎꯀꯣ ꯂꯥꯏꯚ ꯊꯥꯕꯗꯤ ꯅꯨꯡꯉꯥꯏꯀꯣ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯗꯣ ꯃꯤ ꯌꯥꯝ ꯆꯪꯉꯗꯤ ꯅꯨꯡꯉꯥꯏ ꯑꯩ ꯃꯤ ꯌꯥꯝ ꯆꯪꯉꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯄꯨꯔꯥ ꯑꯩ ꯃꯥꯔꯀꯦꯠ ꯈꯔꯥꯞ ꯑꯣꯏꯈ꯭ꯔꯦ ꯈꯔꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯗꯨꯒ ꯂꯨꯁꯤꯁꯨ ꯍꯥꯎꯅꯤ ꯊꯪꯃꯦꯁꯤ ꯂꯥꯎꯗꯅ ꯑꯣꯏꯅꯕ oke lain lagi untuk apa? Iku mau kain ini no?
ꯁꯣꯏꯕꯝ ꯆꯪꯖꯔꯛꯀꯅꯤꯗ ꯊꯥꯔꯛꯑꯣ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯅꯪ ꯃꯁꯥ ꯅꯣꯏꯔꯦ ꯈꯔ ꯅꯣꯏꯔ ꯃꯥꯟꯅꯦꯗ ꯉꯁꯤꯗꯤ ꯄꯨꯡ 1 ꯑꯗꯨꯝ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯤꯅꯤꯠ 5 ꯈꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯍꯔꯥꯎꯔꯦ ꯎꯔꯕꯁꯤꯅ ꯃꯁꯥ ꯅꯣꯏꯔꯦꯒ ꯍꯥꯏꯕꯤꯔꯛꯏꯁꯦ ꯅꯪꯁꯨ ꯃꯁꯥ ꯀꯛꯄꯔꯦ ꯃꯁꯥ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯣꯂꯥꯡꯕꯅ ꯕꯣꯜꯕꯁꯦꯗꯤ ꯃꯁꯪꯒꯅꯦ ꯊꯥꯗꯣꯛꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ ꯃꯊꯪ ꯊꯥꯗꯣꯛ ꯂꯩ ꯉꯝꯕ꯭ꯔꯅ ꯃꯤꯖꯣꯔꯥꯝꯗ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯒꯤ ꯃꯤꯅꯤꯠ 5 ꯂꯩꯌꯦ ꯅꯨꯡꯁꯤꯌꯦ ꯂꯧꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯣ ꯎꯔꯕꯁꯤꯅ ꯅꯣꯏꯅꯦ ꯃꯨꯛꯀꯗꯤ ꯇꯥꯏꯌꯦ ꯑꯗꯣ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯟꯇ꯭ꯔꯣ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯍꯥ ꯃꯃꯥ ꯑꯝꯇ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦꯗꯧꯕ ꯃꯣꯏ ꯃꯇꯨꯝ ꯂꯩꯌꯦ ꯁꯝꯃꯔ ꯏꯪꯉꯤ ꯍꯨꯃꯥꯡ ꯊꯣꯛꯇꯦ ꯑꯣ ꯐꯩꯗꯣꯏꯗꯤ ꯀꯝꯄ꯭ꯂꯦꯛꯁꯟ ꯏꯁꯥ ꯑꯗꯨꯝ ꯑꯩ ꯉꯝꯍꯜꯂꯗꯤ ꯃꯤꯁꯨ ꯃꯁꯥ ꯂꯣꯏ ꯉꯧꯊꯣꯛꯄꯩ ꯅꯪꯗꯤ ꯉꯧꯒꯅꯤ ꯃꯣꯏꯅ ꯉꯧꯔꯅꯤ ꯎꯔꯕꯁꯦꯗꯤ ꯑꯇꯩ ꯔꯤꯗꯛꯁꯟ ꯈꯣꯝꯕ ꯂꯥꯛꯅꯤꯡꯉꯦ ꯎꯔꯕꯁꯦꯗꯤ ꯑꯇꯩꯒ ꯂꯥꯏꯔꯤ ꯔꯤꯗꯥꯛꯁꯟꯗ ꯐꯖ ꯌꯣꯟꯕꯅꯦꯕꯣ ꯅꯣꯏꯁꯨ ꯑꯃꯨꯛ ꯁꯥꯟꯅꯗꯦ ꯑꯣ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯣ ꯎꯔꯕꯁꯤ ꯅꯪꯗꯤ ꯑꯩꯅꯅꯦ ꯀꯩꯅꯣꯒꯤ ꯂꯥꯏꯚ ꯊꯥꯕꯒꯅꯦ ꯊꯝꯅꯦꯜ ꯊꯝꯕꯗꯣ ꯐꯣꯇꯣ ꯅꯝꯕꯔ ꯁꯤ ꯁꯝꯕꯨꯁꯤꯗ ꯍꯥꯟꯅ ꯎꯕ ꯈꯪꯕ꯭ꯔꯥ ꯃꯤꯅ ꯁꯤ ꯁꯝꯕꯨꯁꯦ ꯎꯕꯗ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯅꯤꯕ ꯁꯤꯝꯕꯣꯜꯁꯦ ꯑꯗꯨ ꯊꯣꯛꯇꯦ ꯏꯔꯥꯡꯅꯤꯅ ꯀꯤꯖꯩ ꯑꯣ ꯍꯣ ꯍꯣꯏꯅꯦ ꯍꯥꯞꯇ ꯂꯩꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯞꯇ꯭ꯔꯦ ꯍꯥꯞꯄꯛꯀꯅꯤ ꯍꯥꯞꯄꯨ ꯏꯕꯦꯝꯃ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯊꯥꯅꯤ ꯍꯥꯞꯇꯕꯗꯣ ꯚ꯭ꯌꯨꯒ ꯂꯣꯏ ꯃꯥꯡꯉꯤꯕꯣ ꯑꯗꯩꯗꯤ ꯃꯤꯁꯨꯅꯦ ꯀꯃꯦꯟꯒ ꯌꯥꯝ ꯇꯧꯅꯔꯛꯇꯦꯕꯣ ꯚꯤꯗꯤꯑꯣ ꯈꯔꯅꯤ ꯍꯥꯞꯄꯨꯗꯕꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯉꯥꯏꯅ ꯉꯥꯏꯔꯗꯤ ꯅꯤꯡꯁꯤꯡꯉꯤꯁꯨ ꯋꯥꯏ ꯐꯣꯇꯣꯗꯣ ꯅꯪꯅ ꯅꯝꯕ ꯇꯧꯕꯤꯔꯝꯃꯦ ꯑꯁꯦꯡꯕꯅꯦꯕꯣ ꯑꯁ ꯄꯨꯔꯥ ꯑꯇꯥꯛ ꯑꯐꯣꯡꯅꯦꯕꯣ ꯁꯤ ꯁꯝꯕꯨꯁꯦ ꯅꯪꯁꯨ ꯂꯥꯏꯚ ꯊꯥꯔꯛꯎꯔꯕꯁꯦ ꯁꯅꯥ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯃꯉꯥꯏꯕ ꯋꯥꯅ ꯁꯅꯥ ꯖꯒꯣꯏ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯔ ꯀꯩꯅꯣ ꯎꯔꯕꯣꯁꯤ ꯁꯅꯥ ꯑꯩꯁꯨ ꯃꯤꯅ ꯈꯔ ꯀꯥꯎꯕꯤꯔꯝꯃꯅꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯒꯤ ꯑꯗꯨꯝ ꯂꯥꯛꯆꯅꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯁꯤ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯉꯥꯏ ꯁꯤꯌꯔ ꯇꯧꯅꯤꯡꯉꯥꯏ ꯅꯣꯏ ꯋꯥꯕꯅꯤ ꯃꯇꯝ ꯆꯧꯈꯤꯗ꯭ꯔꯦ ꯅꯪ ꯅꯊꯟꯗꯗꯤ ꯂꯦꯟꯕ ꯇꯜꯂꯝꯒꯅꯤ ꯅꯠꯇ꯭ꯔ ꯎꯔꯕꯁꯦ ꯅꯣꯏ ꯅꯨꯄꯥꯒ ꯅꯪꯒꯗꯣ ꯅꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯈ꯭ꯔ ꯇꯜꯂꯝꯒꯅꯤꯕꯣ ꯊꯥꯔꯛꯑꯣ ꯕꯦꯔꯥ ꯑꯃ ꯇꯧꯒꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯣꯕꯥꯏꯜ ꯉꯥꯛꯇꯪ ꯂꯩꯒꯦ ꯇꯧꯕꯅꯦ ꯍꯦꯛꯇꯅꯦ ꯂꯩꯔꯝꯗꯥꯏꯗꯔꯒ ꯐꯔꯛ ꯍꯦꯛꯇ ꯐꯨꯖꯜꯂꯛꯄ ꯂꯩꯔꯝꯗꯥꯏꯗ ꯐꯔꯛ ꯍꯦꯛꯇ ꯐꯨꯖꯜꯂꯛꯄ ꯂꯩ ꯉꯝꯗꯦꯕꯣ ꯃꯣꯕꯥꯏꯜꯁꯦ ꯀꯦꯃꯦꯔꯥꯁꯦ ꯁꯦꯡꯐꯥꯠꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯁꯥꯎꯅꯤꯡꯕꯅ ꯏꯀꯨꯕꯣꯛꯇꯣ ꯀꯀꯥ ꯕꯤꯅꯥ ꯃꯣꯏ ꯆꯠꯈ꯭ꯔꯤꯔ ꯈꯪꯗꯦꯅꯦ ꯕꯁꯤ ꯄꯨꯡ 1 ꯐꯥꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯥꯏꯚꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤꯀꯣ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯪ ꯀꯥꯎꯅꯤ ꯂꯥꯏꯚ ꯊꯥ ꯂꯣꯏꯔꯒ ꯇꯧꯔꯛꯑꯣ